Sininoxing good morning. Indiana hantakse hypersonic missile sininoxing mai pakna test tawkre. Sunday November tang 13 ko Odisha dagi. Hantakse masige matang sidi sininoxing DRDO na khoigi Sar APJ Abdul Kalam Island dagi mai pakna test tawkiba India ga hypersonic missile sige matang sida aise video se same ge tawrasum kawgiba ama masum shemlingaida aduna ningsinglingaida khoigi matek amatang semawdaba yade maruina khoigi school college tamni visa singi khallaga ko aduna yamna sangbudi oiraroi sumnagi point do information do adu kaktang phajana lawminasi khoigi ko masi khoi ibadasu ai sasat adum igre maroi badu kaktang lokhajaraga asigi sininoxing hadak mai pakna test tawkiba India gi khoigi mission se asina maram oirga malem da hypersonic missile laiba mari suba laiba oen ki be India se kana gi mathang da panjagre dana ko Russia China USA gi mathang di India su India mari suba ta gre India na hadak test tawri ba hypersonic missile se khoigi panjari laiba singa sigi mission sing siga sangdam naba yarabra haiba uhang adune bujik lagli bes mission khare sininoxing yengminasi makhogi speed na singba ko China gi DF-17 magi top speed se 5 Mach ni 2000 km phawba sana paiba ngami Russia gi Zerikon top speed 90 Mach ni aduga magi range na 1000 km USA gi AGM 183 top speed na Mach 20 range 1600 km Mach 20 ga yauradi sininoxing kaino la ani makhoise IGB haibedi hypersonic glide vehicle masi Russia gi sulaiko kona ai tungda panjarke India gi yamna yangi hairiba BrahMos khogi Philippines da Indiana Philippines da yuan kiba magi top speed 4.0 Mach ni supersonic ni range na 290 km khakta ni sininoxing hawjik se India gi BrahMos 2 develop tawri masi 5 Mach ki speed adugi mathakta pairakan hena yangna ko sininoxing paiga dawri aduna masi khara mana Russia gi Zerikon mission se sigi Indian version ni haidi Zerikon Russia gi sigi sab mana rakani na dabaina phongdongnari species sininoxing 5 Mach tagi hawraga mathak haibitari ko hena 6 Mach 7 Mach ko yangna paiba ngamba mission to hypersonic ni 1 Mach ka 1234 km/h gi speed manai ko sininoxing speed yangba ballistic mission ga yengnabada low altitude makhada paiba ngamba asida maram oiraga radar na track tawba waba asida maram oiraga asumba mission se yamna khudong thiningai oiba sininoxing speed yangbani na speed se yangbani ni sininoxing air defense system na su phaba thugaiba waiba moisim ko aduna Russia na America da Ukraine da khinjalaga thamliba makhogi air defense system do loktho karan tar kanu haiba karigino haibada Russia gi su avant-garde haisi IGB ni seng harabada hypersonic glide vehicle ni magi top speed se 27 Mach ni sininoxing asina laina thugaiba ngameba aduna ne Russia na America da sakra kalkanu haribase magi range na kayano 6000 km sininoxing India gi se somna khoigi newspaper kaida yengba matamda hypersonic long range hairangani ko masa hypersonic long range cruise missile ni ko handak test tawri base Sunday November 17 da India gi su mai pakna test tawkre sininoxing magi top speed se kadai bo yangna paige habda 6 Mach phawba paiba ngamki yangmandana sininoxing missile gi mathakta hapa khoigi tube manung da hapa cover do adu bo phakair ga phuktora ga purga paibe sininoxing na video da kaya amu ubiramgani yangba heman bagini aduga sininoxing handak test tawri ba India gi hypersonic missile se magi range se sankat khare khoigi BrahMos ga yengnabda 1500 km phawba paiki be sininoxing asuma makhan gi test tawba ngamlakli bese karigino haibda India na masagi scramjet engine saba ngamlakpadagi ne be sininoxing asigi scramjet engine technology se Russia China USA India khaktani hojik lairi bese aduna India na hypersonic mission saba ngamlai bese asigi mateng na ne ramjet engine ju sininoxing na tabiramgani maruina supersonic missile cruise mission sing da season aduga magi top speed se kadai bhawda ramjet engine gi su paiba ngambage haiba bus khoigi 6 Mach phawba ngammi adutagi di hena ma ngamdre aduna maruina supersonic khoigi missile sing da ramjet engine se season noma nainamina se phajna khoigi missile gi matang di sininoxing mamang da su video da naina gre ko
ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯅ ꯀꯃꯥꯏꯅ ꯄꯥꯏꯕ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯅ ꯀꯃꯥꯏꯅ ꯄꯥꯏꯕ ꯍꯥꯏꯕꯅꯆꯤꯡꯕ ꯑꯃ ꯀꯣ ꯑꯗꯨꯕꯨ ꯃꯤꯁꯥꯏꯜꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯔꯥꯝꯖꯦꯠ ꯏꯟꯖꯤꯟꯅ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯏ ꯑꯃꯁꯨꯡ ꯁ꯭ꯀ꯭ꯔꯥꯝꯖꯦꯠ ꯏꯟꯖꯤꯟꯅ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯅꯩꯅꯔꯁꯨ ꯑꯗꯨꯝ ꯅꯩꯅꯁꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯥꯞꯆꯤꯜꯂꯛꯀꯦ ꯑꯩ ꯃꯔꯛꯇ ꯀꯣ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯄꯔꯁꯣꯅꯤꯛꯁꯦ ꯁ꯭ꯄꯤꯗꯁꯨ ꯌꯥꯡꯉꯦ ꯔꯗꯔꯅ ꯐꯥꯕ ꯋꯥꯔꯦ ꯃꯦꯅ꯭ꯌꯨꯚꯔꯤꯇꯤ ꯄ꯭ꯂꯦꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯞꯄꯦꯅ ꯈꯜꯂꯁꯤ ꯃꯁꯤꯒꯤ ꯃꯤꯁꯥꯏꯜꯁꯦ ꯀꯣ ꯄ꯭ꯂꯦꯟꯗꯣ ꯊꯤꯑ ꯄꯥꯏꯒꯅꯦꯕ ꯀꯣ ꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅ꯭ꯌꯨꯚꯔꯤꯇꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯀꯣ ꯃꯊꯛ ꯃꯈꯥ ꯖꯒꯣꯏ ꯁꯥꯗꯅ ꯊꯦꯛꯇꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯥꯏꯜꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯣ ꯂꯩꯗꯅ ꯄꯥꯏꯕꯗꯣ ꯑꯗꯨꯕꯨꯅꯤꯗ ꯑꯗꯨꯒꯤ ꯐꯪꯁꯟꯁꯨ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯑꯗꯨꯒ ꯄꯤꯟ ꯄꯣꯏꯟꯗ ꯍꯤꯠ ꯇꯧꯕ ꯉꯝꯒꯅꯤ ꯍꯣꯏ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯔꯁꯨ ꯃꯤꯇꯔ ꯑꯃ ꯑꯅꯤ ꯃꯉꯥꯏꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯗꯥꯏꯔꯦꯛ ꯄꯤꯟ ꯄꯣꯏꯟꯗ ꯇꯥꯛ ꯊꯨꯒꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯛꯑꯦꯀꯣ ꯃꯁꯤ ꯊꯝꯃꯛꯇꯕ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯕꯤꯗ ꯂꯝꯖꯦꯟ ꯇꯥꯟꯅꯕꯅꯤ ꯏꯟꯗꯤꯌꯥꯅ ꯁꯥꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯆꯥꯏꯅꯥꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯁꯦ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤꯁꯨ ꯀꯣ 10 ꯃꯦꯛ ꯃꯥꯒꯤ ꯁ꯭ꯄꯤꯗ ꯀꯣ ꯍꯧꯖꯤꯛ ꯃꯔꯤ ꯈꯔ ꯐꯔꯦꯅ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛ ꯐꯠꯁꯜꯂꯛꯇꯕꯁꯨ ꯇꯝꯕ ꯉꯝꯗꯦꯕ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛꯁꯦ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯀꯣ ꯃꯇꯝꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯁꯨ ꯑꯗꯨꯝ ꯑꯣꯜꯂꯤꯀꯣ ꯍꯧꯖꯤꯛ ꯑꯣꯜꯂꯛꯄꯒꯤ ꯐꯤꯕꯝ ꯑꯃꯃꯨꯛ ꯎꯔꯛꯏꯕꯁꯤꯅꯦꯕ ꯀꯣ ꯑꯃꯦꯔꯤꯀꯥꯗ USA ꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯂꯥꯛꯀꯗꯕꯁꯦ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯂꯦꯝꯒꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯇꯁꯨ ꯑꯑꯣꯟꯕ ꯈꯔꯗꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯅꯔꯤꯁꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤꯁꯨ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯁꯦ ꯁꯦꯝꯒꯠꯄ ꯃꯊꯧ ꯇꯥꯔꯛꯄꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯁꯦ ꯃꯣꯗꯔꯟ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡꯁꯦ ꯊꯨꯒꯥꯏꯅꯕꯃꯔꯨꯑꯣꯏꯅ ꯁꯥꯕꯅꯤ ꯍꯥꯏꯔꯤ 5 ꯃꯦꯛꯀꯤ ꯁ꯭ꯄꯤꯗꯀꯤ ꯃꯊꯛꯇ ꯄꯥꯏꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯨꯒꯥꯏꯕꯁꯦ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯦꯕ ꯀꯥꯞꯈꯤꯕꯒ ꯌꯧꯁꯜꯂꯛꯄꯅ ꯍꯥꯜꯂꯦ ꯍꯥꯏꯕꯗꯨꯅꯦꯕ ꯃꯃꯥꯡꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯤꯁꯥꯏꯜꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈ꯭ꯔꯕꯅꯤꯀꯣ ꯃꯗꯨꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯒꯅꯤ ꯏꯟꯗꯤꯌꯥꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯄꯔꯁꯣꯅꯤꯛ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜ ꯍꯥꯏꯔꯤꯁꯦ ꯑꯁꯤꯗꯁꯨ ꯃꯥꯏ ꯀꯟꯅ ꯑꯣꯟꯁꯤꯜꯂꯤ ꯏꯟꯗꯤꯌꯥꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯒꯤ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜ ꯃꯤꯁꯥꯏꯜꯁꯦ ꯀꯃꯥꯏꯅ ꯑꯣꯄꯔꯦꯠ ꯇꯧꯒꯦ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯁꯦ ꯀꯃꯥꯏꯅ ꯄꯥꯏꯒꯗꯧꯕꯅꯣ ꯍꯥꯏꯕꯗ ꯑꯦꯛꯖꯥꯝꯄꯜ ꯁꯤꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯣꯀꯦꯠ ꯑꯇꯣꯞꯄ ꯔꯣꯀꯦꯠꯇꯁꯨ ꯔꯣꯀꯦꯠ ꯕꯨꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯍꯥꯞꯄꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯀꯥꯞꯀꯗꯕꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯑꯦꯛꯖꯥꯝꯄꯜ ꯀꯣꯂꯣꯝꯁꯦ ꯀꯩꯅꯣꯅꯦ ꯇꯧꯕꯤꯔꯣ ꯃꯊꯛꯀꯤ ꯀꯣꯚꯔꯁꯤꯅ ꯀꯣ ꯀꯩꯅꯣꯅꯤ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯅꯦꯅ ꯈꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥꯒꯤ ꯁꯔꯨꯛꯁꯤꯅ ꯕꯨꯁꯇꯔꯅꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯣꯀꯦꯠꯁꯦ ꯀꯥꯞꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯥꯝ ꯋꯥꯡꯅ ꯀꯥꯞꯈ꯭ꯔꯅꯤ ꯑꯗꯨꯒ ꯔꯣꯀꯦꯠꯁꯤꯅ ꯑꯗꯨꯛ ꯃꯇꯤꯛ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯃꯥꯁꯤ ꯏꯟꯈꯠꯈ꯭ꯔꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯊꯪꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯄꯥꯏꯔꯀꯥꯟꯗ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒ ꯁꯦꯄꯔꯦꯠ ꯑꯣꯏꯅꯈ꯭ꯔꯅꯦꯕ ꯉꯁꯥꯏꯒꯤ ꯔꯣꯀꯦꯠꯁꯤꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯂꯣ 100 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯈꯥꯗ ꯄꯥꯏꯔꯛꯑꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯔꯣꯀꯦꯠ ꯕꯨꯁꯇꯔꯗꯨꯗ ꯃꯥꯁꯦ ꯑꯔꯣꯏꯕꯗ ꯏꯟꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯁꯦ 100 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯈꯥꯗ ꯄꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯇꯥꯔꯒꯦꯠꯇꯣ ꯑꯗꯨꯗ ꯃꯥꯁꯦ ꯑꯔꯣꯏꯕꯤ ꯁ꯭ꯄꯤꯗ 27 ꯃꯦꯛ ꯁ꯭ꯄꯤꯗꯇꯒ ꯌꯥꯡꯉꯛꯑꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯟꯕꯤꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯡꯉ ꯄꯥꯏꯔꯀꯥꯟꯗ ꯃꯐꯝꯗꯨꯗ ꯀꯥꯞꯄ ꯀꯥꯟꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁ꯭ꯄꯣꯠꯇꯣ ꯑꯗꯨꯗ ꯊꯨꯒꯥꯏꯕꯒꯤ ꯋꯥꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯟꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯥꯞꯂꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯀꯥꯞꯇꯣꯔꯤꯕ ꯁ꯭ꯄꯣꯠꯇꯣ ꯃꯗꯨ ꯍꯥꯟꯅ ꯀꯥꯞꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯁꯦꯠ ꯂꯣꯏ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨꯅ ꯋꯥꯟꯁ ꯀꯥꯞꯈ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯄꯣꯠꯇꯣ ꯃꯥꯅ ꯊꯨꯒꯥꯏꯗꯧꯔꯤꯕꯗꯣ ꯃꯗꯨ ꯁꯣꯝꯗꯒꯤ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯌꯥꯔꯣꯏꯕ ꯑꯗꯨꯕꯨ ꯍꯥꯏꯄꯔꯁꯣꯅꯤꯛ ꯒ꯭ꯂꯥꯏꯗ ꯚꯦꯍꯤꯀꯜꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯞꯈ꯭ꯔꯦ ꯑꯣꯀꯦ ꯀꯣ ꯕꯨꯁꯇꯔ ꯑꯃꯅ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛꯁꯨ ꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯁ꯭ꯄꯣꯠꯇꯣ ꯆꯦꯟꯖ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗꯨꯁꯨ ꯃꯥ ꯆꯦꯟꯖ ꯇꯧꯊꯣꯔꯛꯀꯅꯦꯕ ꯁꯤꯅꯤ ꯈꯦꯠꯅꯕ ꯑꯅꯤꯁꯤꯒꯤ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯥꯝꯖꯦꯠ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤꯅ ꯊꯕꯛ ꯇꯧꯔꯤꯁꯤꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯂꯣ 30 ꯀꯤꯂꯣꯃꯤꯇꯔ ꯁꯤꯒꯤ ꯃꯈꯥꯗ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯥꯒꯤ ꯁ꯭ꯄꯣꯠꯇꯣ ꯊꯨꯒꯥꯏꯅꯤꯡꯉꯤꯕ ꯃꯐꯝꯗꯣ ꯑꯗꯨꯃꯥꯏꯅ ꯊꯨꯒꯥꯏꯕ ꯃꯥꯒꯤ ꯑꯜꯇꯤꯆ꯭ꯌꯨꯠꯁꯦ ꯕꯤꯂꯣ 30 ꯀꯤꯂꯣꯃꯤꯇꯔ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜꯅ ꯑꯩꯈꯣꯏꯒꯤ ꯀꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯋꯥꯔ ꯑꯥꯔꯠ ꯑꯣꯔꯕꯤꯠꯇ ꯄꯥꯏꯌꯦꯅ ꯃꯃꯥꯡꯗꯁꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕꯅꯤ ꯕꯤꯂꯣ 2000 ꯀꯤꯂꯣꯃꯤꯇꯔꯒꯤ ꯃꯈꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯄꯥꯛꯅ ꯇꯦꯁ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯔꯦꯟꯖ ꯍꯥꯏꯄꯔꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯔꯥꯟꯊꯕ ꯃꯩꯇꯩꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯦꯇꯦꯁ ꯏꯟꯐꯣꯔꯃꯦꯁꯟ ꯀꯔꯤ ꯀꯔꯤ ꯂꯥꯛꯑꯒꯁꯨ ꯑꯩ ꯈꯨꯗꯛꯇ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ